Isinong mayam taram noksari loinana channel asina ngasi thagasagdorba video se channel asina mamangda thagalakpa Khubak Mayi ga mari leinana ngasi sodum lokhachari ko masi aige subscriber viewers singna Khubak Mayi ga matangda kharaga hena thagatpiro haibadagi masi ju lokhachabani aduga loinana mamangda sigi hek mamangda thagachakhibase masi mind line ga matangda ni ko adu ngasi gi sina heart line ga matangda ni Hardline gi Khubak se ayang dum sida dum thon jagani ko haibadi mayam dum yeng bada nungai na ba khang na ba hitare hardline se karma mongi hardline no aina hairi bising je khang na ba hitare ado sigi video se sem trikan gi mamang da ayang na haijaning ba mana mamang da ayang na my line gi sem ba adu da ai WhatsApp ke through da mayam madum pau phauna dana mahak ki Khubak Mayi yeng bi haidana khara dum yeng khre ko result su khara pigre yamdre khara ani hum da ngai haita result piba loidoba aduga adu loira aba matung da mo atopa anobo mayama su dum pai doin haitare atopa mayam su tharak pale adu aina reply handab su khara dum yauri haitare ado adum sigi video si matung tarak da dum loina dum paikhat pa horani aduga ngasigi yengbiri bi sinaw sing su mai yengbini bo lerga su ai gi description da ai gi WhatsApp number yaubni madu da dum pau phobiro WhatsApp ke through da pau phobiro call di tobir kanu haitana haijeri Khubak Mayi se kanagumnadi sum phagi oina dum khanabse yawi ko ado masi akoina yeng bada loiba nai de wadu gumba khara dum yawi haitare aduga loina na hari Khubak Mayi se masi de ohong banai bane ado madom na ngasi tawriba thabak thoram da adugi matungina Khubak ta Mayi form laeba kanagum miyoi mana kolom paiba haitare nungti gi kolom paidana mahi masing tawriba anga ma yam kain hona jargadi mana pairiba khupai lakpai haitare ko adugi matungina Khubak ta Mayi lakane ba kanagum miyoi mana kolong gi mota makse thabak subagi nungdang paibani khangde laidana yopak paibani khangde farmer ko sigumba laidana makhoina pairu bagi matungina adugi Mayi sudum lakadoi ba aduna masidi maroina akoina ngasi tawriba asigi matungina tungda fall lakpado adudo Khubak ta tholakpado neba aduga hariba miyoi kharana dum harak yawe karemna basudum yawe kanagumba makhu yawlam dergadi kamai tawdino kaina dum haibi yawe adu kanagumna Khubak Mayi dana heta yapati san honaraga adu tawgadabni kai hai adum comment pinareba yamna chummeba ko myamna hairi to ayangna sudum hairiba aini ngasi tawriba thabak thoramdigi matungina tungda lakadabdo Khubak Mayi form lai haidana aina phongdoklibasneba aduga kanagumba miyoi mana makhu yawdre khalaseba magi life to kamai tawni je aduda khutta yawdrabni mai life te pura loiradra kaina dumaini khanaba yawe adu yamna wakhal khara thienbai ni ko akoina kaino haiba matamda kuthi haidana lai ko janam kuthi dana mahangna pokhiba numit tarik ko pungsing adugi matungina magi janam kuthi ji iraga thamgrabne aduga chamaneba haibadi Khubak se akogi mingsel gumne aigi tungda lakadaba aigi oirakadaba aduga aigi magun haitare sigum kaya Khubak se de lotuna leba masi ngasi ngarangi nate ko Khubak Mayi gi matangda adomna YouTube ta video thiba matan video aduga matik tholakani ko India gi manung di oibai mapalam gi oibai mayam tholakani haitare haibadi masi thaina digi sanaduna lae thaina digi ahlam singa adum apply tawraga lae sum me haidana sudum lairi haitare Khubak Mayi yengba miga adigi kothi yengba miga adum ma thokpa mai line adum laijariba kanagumna pulap punjan ba yawe kanagumna amamam line oina satsagi badum yawe haki oina su ayhana result piruba singsida ayhana phungdokliba sida chanai chummi haidana haibirak puja asugum kaya amadum thengnaiba adugumba yengkhiba mayam duna hairakpa aigi sida khitang sumai lei maina wari ga happy khali rakpa matamda Mayi da leiramiduga yamna mong tana adum ulamba adugum kaya amasum apply taw lakpanina masi judum aigi oina su yam thajaba makhal amane haitare Khubak Mayi yengbase yamna thajajaba kaigino da masi ahong manai haibadoni ko ngasi adomna mai paro haidana Khubak Mayi da leirami khalase kariguma thaba amagi obi mana thaba mai apply tawninge khalase adu mai paro haidana piram hare thabade Mayi de phajana piramdre ado nang si piramdre haidana mangonda heta nang thabak oiro haibado adudi ai haide nahak honaba mathau tai nahaki sigi matungina lairiba sigi matungina nangi support laibani khangde mai haidi atopa sum yeng pumutamda mai support laibani khangde laitabani khangde adi mai laibak laibani khangde laitabani khangde sigum khar laiduneba ado sigi sida ai hang hona jabagi matungina Mayi se tongana du form dum laeba aduna hono khara khango khara tanaba kallo haibane
ꯑꯗꯨꯗ ꯑꯗꯨꯝ ꯃꯤꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯇꯨꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯩ ꯑꯗꯨꯝ ꯐꯖꯅ ꯑꯃꯨꯛ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯀꯩꯒꯤꯅꯣꯗ ꯃꯥꯅ ꯍꯣꯠꯅꯔꯨꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤꯅꯤꯀꯣ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯖꯕꯁꯨ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯩꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯑꯔꯁꯤꯡꯒꯤ ꯌꯦꯡꯖꯗꯨꯅ ꯑꯗꯨꯝ ꯂꯥꯛꯆꯕꯅꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯧꯈꯠꯆꯔꯤꯕꯁꯤ ꯍꯥꯔꯠ ꯂꯥꯏꯟꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯊꯃꯣꯏꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯔꯠ ꯍꯥꯏꯁꯤꯅꯤꯀꯣ ꯊꯃꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯅꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯤ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯐꯖꯅ ꯂꯩꯕ ꯁꯥꯡꯕ ꯍꯥꯏꯁꯦ ꯀꯌꯥꯃꯨꯛ ꯁꯥꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯃꯁꯤꯅ ꯈꯨꯗꯣꯝꯕꯤ ꯁꯤꯕꯣꯛꯀꯤ ꯃꯄꯥ ꯑꯁꯤꯗ ꯌꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯗꯨꯒ ꯃꯔꯛꯇ ꯇꯠꯄ ꯌꯥꯎꯗꯕ ꯃꯔꯛꯇ ꯀ꯭ꯔꯣꯁꯤꯡ ꯂꯩꯇꯕ ꯃꯔꯛꯇ ꯑꯥꯏꯂꯦꯟ ꯀꯌꯥ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤꯀꯣ ꯑꯗꯣ ꯂꯩꯇꯕꯒꯤ ꯍꯥꯟꯅ ꯍꯥꯏꯖꯒꯦꯕ ꯑꯁꯤꯒꯨꯝꯕ ꯍꯥꯔꯠ ꯂꯥꯏꯟ ꯅꯤꯡꯊꯤꯅ ꯂꯩꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯅꯤꯡꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯣꯏꯒꯅꯦꯕ ꯃꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯨꯝꯕ ꯁꯤꯅꯦꯃꯥꯒꯨꯝꯕ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯁꯤꯅꯦꯃꯥꯗ ꯊꯃꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯄꯤ ꯇꯥꯕꯒꯨꯝꯕ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯆꯥꯎꯕ ꯊꯃꯣꯏ ꯈꯔ ꯅꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯥꯔꯠ ꯂꯥꯏꯟ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯒ ꯃꯔꯤ ꯐꯕ ꯃꯣꯠ ꯆꯥꯅꯕ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤꯕ ꯑꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯃꯍꯥꯛꯁꯦ ꯁꯤꯒꯨꯝꯕꯁꯤ ꯂꯚ ꯃꯦꯔꯦꯖ ꯑꯗꯨꯝ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯒꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯥꯔꯠ ꯂꯥꯏꯟ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯐꯖꯅ ꯂꯩꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯐꯩ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯊꯃꯣꯏ ꯆꯥꯎꯏ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯊꯪꯒꯤꯁꯤꯅ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯈꯔ ꯇꯦꯟꯕꯀꯣ ꯍꯥꯔꯠ ꯂꯥꯏꯟꯈꯔ ꯇꯦꯟꯕ ꯃꯤꯑꯣꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯒ ꯈꯔ ꯑꯗꯨꯝ ꯀꯣꯟꯇ꯭ꯔꯥꯁ ꯂꯥꯛꯑꯅꯤꯀꯣ ꯍꯥꯏꯕꯗꯤ ꯇꯥꯏꯌꯣꯟꯅꯔꯛꯑꯅꯤꯕ ꯊꯃꯣꯏꯁꯦ ꯈꯔ ꯃꯥꯁꯦ ꯀꯟꯕ ꯊꯃꯣꯏ ꯁꯣꯟꯕꯗꯤ ꯑꯣꯏꯔꯔꯣꯏꯕ ꯊꯃꯣꯏ ꯈꯔ ꯀꯟꯒꯟꯕ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯁꯦ ꯂꯥꯛꯆꯕꯁꯨ ꯌꯥꯗꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯁꯦ ꯁꯨꯝꯍꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯒꯁꯨ ꯍꯦꯛꯇ ꯃꯉꯣꯟ ꯏꯆꯪ ꯆꯪꯗꯕ ꯏꯁꯝ ꯁꯝꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯀꯣ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯔꯦ ꯑꯗꯣ ꯅꯨꯄꯥꯁꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯌꯦꯗꯅ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐꯣꯡꯗꯣꯔꯛꯑꯒꯁꯨ ꯅꯨꯄꯥꯁꯤꯅ ꯀꯌꯥ ꯊꯋꯥ ꯁꯥꯗꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯦ ꯊꯃꯣꯏ ꯈꯔ ꯀꯟꯕꯅꯤ ꯈꯪꯗꯦ ꯂꯩꯗꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯀꯜꯂꯤ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯃꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯁꯨ ꯀꯌꯥ ꯂꯨꯞꯁꯟꯗꯕ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯦꯟꯒꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯩꯗꯅ ꯁꯤꯒꯨꯝꯕꯗ ꯍꯦꯟꯅ ꯂꯨꯞꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯒꯜꯂꯦꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀ ꯋꯥꯈꯜꯒꯁꯦ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯋꯥꯈꯜꯅ ꯍꯦꯟꯅ ꯈꯔ ꯈꯟꯕ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏꯔꯣꯝꯗ ꯀꯌꯥ ꯀꯟꯅ ꯆꯠꯇꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯥꯔꯠ ꯂꯥꯏꯟꯁ ꯈꯔ ꯇꯦꯜꯂꯛꯑꯒꯗꯤ ꯃꯈꯣꯏꯁꯦ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯄꯥꯔꯠꯅꯔꯒ ꯃꯣꯠꯁꯦ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯃꯥꯁꯤ ꯈꯔ ꯇꯞꯊꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯊꯦꯡꯊꯕꯁꯨ ꯑꯗꯨꯝ ꯌꯥꯎꯒꯜꯂꯦꯕ ꯑꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯊꯕ ꯅꯠꯇ꯭ꯔꯒꯈꯔ ꯇꯞꯊꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯆꯍꯤꯈꯔ ꯌꯥꯝꯃꯛꯑꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 40ꯒꯤ ꯃꯊꯛꯀ ꯌꯧꯈꯠꯂꯛꯑꯕ ꯌꯨꯝꯒ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯤꯒꯤ ꯑꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜ ꯀꯌꯥ ꯂꯩꯇꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯔꯠ ꯂꯥꯏꯟ ꯈꯔ ꯇꯦꯟꯕ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯆꯍꯤ ꯌꯥꯝꯃꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯔꯠꯁꯨ ꯈꯔ ꯇꯦꯟꯕ ꯑꯣꯏꯔꯦ ꯃꯥꯒꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯊꯦꯡꯒꯗꯣꯔꯦ ꯅꯠꯇ꯭ꯔꯒꯅ ꯄꯥꯜꯂꯣꯏꯗꯣꯔꯦ ꯀꯩ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯃ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯁꯥꯅꯗꯤ ꯍꯦꯛꯇ ꯐꯣꯡꯗꯣꯔꯛꯑꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯃꯥꯁꯦ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯈꯔ ꯇꯦꯟꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯌꯥꯏ ꯃꯈꯣꯏꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯗꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯁꯨ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯃꯥꯁꯦ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯕ ꯂꯣꯏꯅꯅ ꯃꯊꯪꯒꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯂꯥꯏꯟꯗ ꯃꯔꯛꯇ ꯇꯠꯄ ꯑꯗꯒꯤ ꯃꯔꯛꯇ ꯑꯣꯚꯔꯂꯦꯞꯄꯤꯡ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯂꯥꯏꯟꯁ ꯑꯃ ꯂꯩꯔꯒ ꯑꯃꯁꯨ ꯑꯃꯨꯛ ꯃꯈꯥꯗ ꯔꯥꯎꯟ ꯆꯠꯁꯜꯂꯛꯄꯒꯨꯝꯕ ꯃꯊꯛꯇ ꯆꯠꯁꯜꯂꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇ ꯇꯠꯄ ꯃꯔꯛꯇ ꯃꯥꯡꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤꯀꯣ ꯈꯨꯕꯥꯛꯇ ꯀ꯭ꯔꯣꯁꯤꯡ ꯂꯩꯕ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯈꯔ ꯐꯣꯝ ꯇꯧꯕ ꯑꯥꯏꯂꯦꯟ ꯑꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯃꯆꯥ ꯃꯆꯥ ꯈꯔ ꯐꯣꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯃꯁꯤ
ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯊꯦꯡꯅꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯍꯥꯛꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯐꯅꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯁꯨꯃꯥꯏꯅ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯦ ꯅꯨꯄꯤꯗ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯗꯒꯤ ꯕꯤꯄꯤ ꯑꯅꯦꯝ ꯑꯋꯥꯡ ꯈꯔ ꯂꯥꯛꯄ ꯌꯥꯕ ꯍꯥꯏꯕꯗꯤ ꯕꯤꯄꯤ ꯋꯥꯡꯈꯠꯄ ꯕꯤꯄꯤ ꯅꯦꯝꯊꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯈꯔ ꯅꯦꯝꯊꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯅꯨꯄꯥꯗꯅ ꯕꯤꯄꯤ ꯋꯥꯡꯕꯒꯨꯝꯕ ꯑꯗꯣ ꯆꯍꯤꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯤꯀꯣ ꯆꯍꯤ 40 ꯌꯧꯁꯤꯜꯂꯛꯑꯒꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦꯕ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯍꯥꯛꯁꯦ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯂꯦꯁꯇꯔꯣꯜ ꯋꯥꯡꯕꯅ ꯑꯃ ꯍꯥꯏꯅꯩꯀꯣ ꯀꯣꯂꯦꯁꯇꯔꯣꯜ ꯋꯥꯡ ꯇꯥꯔꯒꯗꯤ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯣꯏꯅꯦꯕ ꯍꯥꯔꯠ ꯑꯦꯇꯦꯛꯀ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕꯗ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯍꯦꯛ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯈꯔ ꯌꯥꯎꯒꯅꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯂꯥꯏꯟꯗꯨꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯆꯍꯤ ꯅꯧꯔꯤꯀꯥꯟ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯅ ꯍꯨꯃꯥꯡ ꯇꯥꯍꯜꯂꯒ ꯑꯗꯨꯝ ꯐꯈꯤꯅꯦꯕ ꯑꯗꯨꯒ ꯃꯍꯥꯛꯁꯤꯅ ꯆꯍꯤ 40ꯒꯤ ꯃꯊꯛꯇ ꯌꯧꯁꯤꯜꯂꯛꯑꯒꯗꯤ ꯃꯍꯥꯛꯁꯦ ꯇꯦꯁꯀꯨꯝꯕ ꯑꯃ ꯇꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ PIC ꯑꯗꯨꯝ ꯂꯩꯗꯅ PICꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯇꯦꯁ ꯇꯧꯕ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯐ꯭ꯔꯤ ꯂꯣꯏ ꯑꯣꯏꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯣꯂꯦꯁꯇꯔꯣꯜꯒꯤ ꯂꯦꯚꯦꯜꯁꯤ ꯌꯦꯡꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯩꯍꯥꯛꯀꯤꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗꯣ ꯊꯝꯖꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯆꯍꯤ 40ꯒ ꯌꯧꯁꯤꯜꯂꯛꯑꯕ 40 ꯃꯌꯥ ꯌꯧꯁꯤꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯑꯩꯁꯦ ꯍꯥꯔꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯁꯥꯁꯦ ꯋꯦꯠ ꯍꯦꯟꯒꯠꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯏꯗꯅ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅ ꯃꯥꯛꯁꯦ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯆꯠꯂꯒ ꯇꯦꯁ ꯑꯝꯇꯪ ꯇꯧꯊꯣꯛꯄ ꯀꯣꯂꯦꯁꯇꯔꯣꯜꯁꯤ ꯋꯥꯡꯉꯤ ꯆꯥꯡ ꯅꯦꯝꯃꯤ ꯋꯥꯡꯉꯤ ꯁꯤ ꯌꯦꯡꯊꯣꯛꯑꯣꯕ ꯑꯗꯨ ꯌꯦꯡꯊꯣꯛꯑ ꯃꯇꯨꯡꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯜꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯇꯠꯄ ꯀ꯭ꯔꯣꯁꯤꯡ ꯂꯩꯕ ꯑꯥꯏꯂꯦꯟ ꯐꯣꯝ ꯇꯧꯕ ꯑꯣꯚꯔꯂꯦꯄꯤꯡ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯦ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇ ꯍꯧꯖꯤꯛꯁꯦ ꯋꯥꯡꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯊꯥꯎ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯅ ꯆꯤꯟꯖꯥꯛꯇꯁꯨ ꯑꯩꯈꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯆꯤꯟꯖꯥꯛꯇꯁꯨ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯗꯨꯒ ꯊꯥꯎ ꯊꯨꯝ ꯈꯔ ꯍꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯍꯨꯃꯥꯡ ꯇꯥꯍꯜꯂꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯍꯜꯂꯒ ꯍꯥꯔꯠꯁꯦ ꯐꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯁꯤ ꯍꯥꯔꯠꯇ ꯃꯔꯛꯇ ꯇꯠꯄ ꯀ꯭ꯔꯣꯁꯤꯡ ꯂꯩꯕ ꯑꯣꯚꯔꯂꯦꯄꯤꯡ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯤꯡꯒꯤꯅꯤꯀꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯁꯤꯗ ꯃꯇꯣꯟ ꯂꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯣꯟ ꯑꯅꯤ ꯂꯣꯡꯕꯩꯅꯤꯀꯣ ꯃꯇꯣꯟ ꯑꯅꯤ ꯂꯣꯡꯕ ꯃꯤꯑꯣꯏꯁꯦ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯂꯩꯕꯗ ꯑꯗꯨꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯁꯨ ꯍꯦꯟꯖꯜꯂꯅꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯁꯨ ꯃꯈꯣꯏꯅ ꯈꯔ ꯍꯦꯟꯖꯟꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯦ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯨꯝꯅ ꯂꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯈꯔ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯇꯣꯉꯥꯜꯂꯅꯤꯀꯣ ꯋꯥꯈꯜ ꯂꯩꯗꯅ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄꯁꯤꯒ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯔꯅꯤ ꯈꯔ ꯍꯩꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯤꯒꯨꯝꯕꯁꯦ ꯍꯥꯔꯠ ꯂꯥꯏꯟ ꯑꯅꯤ ꯂꯣꯡꯉꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯂꯨꯞꯁꯤꯟꯕꯁꯨ ꯑꯣꯏꯒꯜꯂꯤꯀꯣ ꯂꯨꯞꯁꯤꯟꯕ ꯑꯣꯏꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯕꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯌꯥꯎꯒꯜꯂꯤꯀꯣ ꯁꯤꯒꯨꯝꯕ ꯃꯇꯣꯟ ꯑꯅꯤ ꯂꯣꯡꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯍꯥꯔꯠ ꯂꯥꯏꯟꯁꯤꯃꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯆꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯈꯔ ꯑꯗꯨꯝ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯐꯠꯇꯕ ꯅꯠꯇꯦꯕ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕꯁꯤ ꯈꯔ ꯍꯦꯟꯒꯠꯒꯅꯦꯕ ꯑꯗꯨꯅ ꯊꯃꯣꯏ ꯀꯥꯏꯕ ꯑꯗꯒꯤ ꯊꯃꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒꯁꯨ ꯃꯥꯅ ꯈꯔ ꯂꯨꯞꯁꯟꯕꯒꯨꯝꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯁꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯞ ꯃꯦꯔꯦꯖ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯔꯠ ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯅꯤ ꯂꯣꯡꯕꯗꯨꯗ ꯑꯍꯨꯝ ꯂꯣꯡꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯅꯤ ꯂꯣꯡꯕꯗꯨꯒ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯍꯨꯝ ꯂꯣꯡꯕꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯖꯜꯂꯅꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯃꯔꯤ ꯂꯣꯏ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯊꯃꯣꯏ ꯌꯥꯝ ꯅꯧꯕ ꯑꯗꯨꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯂꯨꯞꯁꯤꯟꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯀꯤꯅ ꯌꯥꯝ ꯐꯕ ꯑꯃꯅ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯌꯥꯝ ꯂꯨꯞꯁꯤꯟꯕ ꯍꯥꯏꯕꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯨ ꯌꯥꯝ ꯂꯩꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦ ꯈꯜꯂꯁꯤ ꯑꯗꯨꯒꯨꯝꯕꯗ ꯃꯍꯥꯛꯅ ꯗꯤꯁꯤꯖꯟꯁꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯧꯔꯒ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯀꯩꯅꯣꯁꯦ ꯗꯤꯁꯤꯖꯟꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯑꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠꯁꯤ ꯃꯌꯥꯝꯅ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯑꯔꯣꯏꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯂꯥꯏꯟꯁꯤꯒ ꯃꯥꯏ ꯂꯥꯏꯟꯁꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯍꯥꯔꯠ ꯂꯥꯏꯟꯅꯦ ꯃꯥꯏ ꯂꯥꯏꯟꯅꯦ ꯃꯊꯛꯇ ꯂꯩꯔꯤꯕꯗꯨꯅ ꯍꯥꯔꯠ ꯂꯥꯏꯟꯅꯦ ꯃꯈꯥꯒꯤꯁꯤꯅ ꯃꯥꯏ ꯂꯥꯏꯟꯅꯦ ꯑꯗꯣ ꯁꯤ ꯈꯔ ꯑꯗꯨꯝ ꯂꯥꯞꯅꯔ ꯂꯩꯅꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯁꯤꯒꯤ ꯀꯔꯤ ꯐꯣꯜ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃꯒ ꯊꯝꯖꯔꯝꯒꯦ ꯃꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯂꯣꯏꯅꯅ
wakhal gi ani ji crossing he chat kani isam samna kaino haiba matamda example oina hai tare kana gumba nupa mana marksi nupi je nuksi jareba ado nuksi riba nupi ja masi mahangna pamjari ba nupi ja mahangna phongdo ke khallagasu mai wakhal sida amu chamamna ba haibedi aina si phongdo raga ma kai harakadage natraga ai matik chadri natraga ai je si changuraga di sida hai mangon ta adumai tawroga na ai kari oiba tungda adigi magi mana yaraktrga na ai kai phawba wakhal yam khanjan bai tarko sumaina haidi thamoi gi mana adum phongdo ga adum yarabto aduda mai wakhal je khan behenjan badigi chamamna badigi kai hani lowgadaba decision lobum khangdabugum aduga loinana miyo amana makse thabak ki matang oi biai ko haidi wakhal na sijina gadaba mind na sijina gadaba matang da thamoi yaushanba isam samna thaba ma tawre thaba ma tawbuda example amo ina haitare ko miyo amana ma ki thabak se subire mana paisa pi duine khusuman pi duine aduda mahangna pigidaba khusuman je mangonda leiriba paisa je masingja kangnabune ado hariba magi thabak subiri mi se mahakse khara lairare khara keno tawre haitare khara kahani mayamde khara keno tawre ado mana ya ma se yamna nungsirureba haibedi nungsibadi tongamba wakhal ko haibedi mi se masi khara wajare ado maje mateng yam pangjaning bhai tare ko ado mangondagi aribe paisa je te pithokiba masai khalaudabi laidana haibedi mind je phathaba ngamodaba heart na henjangiba thamoi ni khan me henjangiba bhai tare ko aduna maram oiraga sumaina crossing chanaba ado kona de wakhal la kan aina ngasai dubu khara kha amagasu na kainaga mongoda ningam dabuga lakpa hai tare ko wakhal na mulakpa ado sumaina crossing khara legan ba aduguma miyo egale heart ka mind ga nakshina bu kangusini ko ado makhoje ayama matanda chamam na badum yawi ko haibedi heart na tawgadaba thabak thoramda mind yesanba mind tawgadaba thabak ta ha ne hena chungjalakpa adugumba oiba miyoisine asigum masibu afaina heart ka mind ga nakshinaba yamna nakshinaba haitare masi nakshinaba se asigi kharabu pharabane ado kanaguma miyoidi mind so heart su line amatang da pulapun khibazu dum yawe simadi pura tongale sigi sina ai video mamang su yaw khrabani aduna semian line har khangnabani ko makhoi je pura tongan ba kano amani ko makhoi de haibedi makhoi je yamna mayam digi tongalani ko phattaba chakran yam phattaba criminal gi thak to oiba mi bo hat pangam badugum oigale adu yam phagragadi yam phaba mine hekta lamba tawbungam moroidaba mongonda maga lamba tawnabda tanaba ngamroidaba haibedi mana phanabu bu khangraba phanabu bu tawgraba adi ta adu yam phare aduga mahangna phattaba line da chakraba yam phatre masina hard line my line amatang oibuduni ko semian line har khangnabani masi khubak ta line mayai da amtang leibuduni ko aduna masigi video sidadi adumadi hapsar rogi haidan haijari mamang si yaw khrabani haidan haijari ngasigi wenadi matang swaida lusinjari haidan haijari kangle pai mana yai fare